ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯟꯖꯥꯡꯁꯦ ꯑꯩꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯍꯪꯒꯥꯝꯁꯦ ꯅꯧꯏ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯩꯗ ꯌꯥꯝꯅ ꯁꯤ ꯉꯥ ꯑꯇꯥꯎꯕꯁꯦ ꯉꯔꯥꯡ ꯇꯥꯎꯕꯅꯦꯕꯀꯣ ꯉꯥꯔꯧꯅꯤꯁꯦ ꯑꯗ ꯉꯔꯥꯡ ꯇꯥꯎꯕ ꯉꯥ ꯑꯇꯥꯎꯕ ꯂꯩ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯒ ꯑꯃ ꯊꯣꯡꯉꯛꯑꯒꯦ ꯑꯗꯣ ꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯊꯔꯣꯏꯁꯦ ꯌꯥꯝꯗꯦ ꯈꯤꯇꯪꯈꯛ ꯈꯨꯜꯂꯛꯑꯦꯅ ꯁꯤꯒ ꯑꯗꯒꯤ ꯁꯣꯏꯕꯨꯝꯒ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯑꯃꯨꯛꯇ ꯊꯣꯡꯗꯦꯕ ꯊꯔꯣꯏꯕꯨꯗꯤ ꯊꯣꯡꯕꯀꯣ ꯑꯗ ꯊꯔꯣꯏꯁꯤꯒ ꯁꯣꯏꯕꯨꯝꯁꯤga ꯊꯣꯡꯖꯔꯛꯑꯒꯦ ꯑꯃ ꯑꯗ ꯊꯔꯣꯏ ꯊꯣꯡꯕꯒꯤꯁꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯂꯨ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯁꯤꯗꯣ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯁꯤꯁꯦ ꯍꯦꯛꯎꯔꯤꯅꯤ ꯁꯤꯒ ꯇꯧꯔ ꯊꯥꯛꯑꯒ ꯑꯩ ꯊꯔꯣꯏꯁꯤꯒ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯒꯤ ꯁꯤ ꯏꯟꯖꯥꯡꯁꯦ ꯑꯩ ꯁꯦꯝ ꯁꯥꯅꯅꯕ ꯃꯔꯣꯏ ꯃꯄꯥꯡꯗ ꯉꯥꯏꯔꯦ ꯁꯦꯝꯒꯗꯕ ꯑꯇꯩꯗꯤ ꯑꯩꯅ ꯂꯣꯏ ꯆꯥꯝꯃꯒ ꯄꯨꯁꯜꯂꯛꯑꯦ ꯐꯖꯅ ꯃꯄꯥꯟꯗꯒꯤ ꯑꯗꯣ ꯁꯣꯏꯒꯗꯕꯗ ꯉꯥꯏꯔꯦ ꯑꯩ ꯁꯣꯏꯅꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯅ ꯃꯈꯣꯛꯁꯤꯅ ꯊꯥꯎ ꯉꯧꯅꯅꯕ ꯁꯨꯃꯥꯏꯅ ꯁꯣꯏꯗꯣꯛꯑꯒꯦ ꯑꯅꯤꯔꯛꯇꯪ ꯁꯣꯏꯒꯦ ꯑꯗꯨꯒ ꯁꯤꯅ ꯍꯣꯔꯦꯟ ꯊꯔꯣꯏ ꯊꯣꯡꯕꯩꯅꯤ ꯊꯔꯣꯏ ꯊꯣꯡꯕꯗꯗꯤ ꯀꯨꯞꯅꯅꯕ ꯁꯨꯃꯥꯏꯅ ꯆꯥꯎ ꯁꯣꯏꯔ ꯃꯊꯛꯇ ꯆꯥꯏꯁꯟ ꯑꯩꯅ ꯅꯥꯀꯨꯞꯄꯤꯁꯦ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯉꯧꯒꯦꯅ ꯐꯗꯤꯒꯣꯝꯁꯤꯒ ꯁꯣꯏꯗꯣꯛꯑꯒꯦ ꯑꯗꯨꯒ ꯊꯣꯡꯕ ꯍꯧꯒꯠꯂꯗꯝꯅꯤ ꯐꯗꯤꯒꯣꯝꯁꯦ ꯃꯈꯣꯛꯁꯦ ꯁꯨꯃꯥꯏꯅ ꯆꯞ ꯆꯞ ꯇꯤꯡꯕꯁꯦ ꯁꯤꯗ ꯊꯥꯎ ꯉꯧꯐꯝꯁꯤꯗ ꯁꯣꯏꯖꯜꯂꯒꯦ ꯃꯅꯥꯁꯤꯅ ꯁ꯭ꯋꯥꯏꯗ ꯁꯣꯏꯔꯒꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯧꯒꯠꯂꯒꯦ ꯑꯩ ꯑꯂꯨꯗꯣ ꯊꯔꯣꯏ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯑꯂꯨꯗꯣ ꯑꯃꯨꯛꯇꯪ ꯀꯥꯝꯊꯣꯛꯀꯦꯅ ꯀꯨꯀꯔꯁꯦ ꯊꯥꯡꯒꯠꯂꯦ ꯃꯩ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯁꯤ ꯑꯂꯨꯁꯦ ꯁꯤ ꯈꯤꯇꯪ ꯑꯅꯤꯁꯤꯗꯪ ꯇꯧꯔꯒꯦ ꯌꯥꯝ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯑꯂꯨ ꯐꯨꯠꯂꯦ ꯅꯥꯀꯜ ꯑꯃꯗ ꯁꯩꯗꯅ ꯏꯟꯖꯥꯡ ꯍꯪꯒꯥꯝ ꯊꯣꯡꯅꯕ ꯎꯌꯥꯟ ꯊꯥꯡꯒꯠꯂꯦ ꯊꯥꯎ ꯍꯩꯔꯒꯦ ꯌꯥꯅꯤ ꯊꯥꯎꯁꯤ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠꯅ ꯊꯥꯗꯔꯒꯦ ꯃꯤꯊꯤ ꯈꯤꯇꯪ ꯑꯃ ꯊꯥꯗꯔꯒꯦ ꯃꯤꯊꯤ ꯇꯥꯊꯣꯛꯈꯤꯅꯤ ꯁꯤꯒꯤ ꯐꯗꯤꯒꯣꯝ ꯃꯈꯣꯛꯀ ꯑꯋꯥ ꯐꯗꯤꯒꯣꯝꯒꯁꯨ ꯈꯔ ꯑꯃ ꯊꯥꯗꯔꯒꯦ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤꯁꯤꯡ ꯉꯧꯒꯦꯅ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯗꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯒꯦ ꯆꯅꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯉꯧꯔꯒ ꯁꯤꯡ ꯈꯤꯇꯪ ꯑꯃ ꯊꯥꯛꯑꯒꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯑꯃ ꯊꯥꯛꯑꯒꯦ ꯃꯆꯨꯁꯨ ꯑꯗꯨꯝ ꯊꯥꯛꯆꯤꯜꯂꯒꯦ ꯍꯩꯔꯤꯕꯣꯞꯁꯤꯁꯨ ꯊꯥꯛꯆꯤꯜꯂꯒꯦ ꯃꯔꯣꯏꯁꯤꯡꯁꯦ ꯌꯥꯔꯛꯑꯦ ꯑꯗ ꯑꯩꯅ ꯁꯤ ꯉꯥꯔꯤ ꯃꯆꯥ ꯑꯃꯇꯪꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯒ ꯊꯝꯕꯅꯦ ꯁꯤ ꯍꯩꯖꯤꯜꯂꯅꯤ ꯑꯩꯅ ꯃꯣꯔꯣꯛ ꯀꯩꯔꯣ ꯍꯩꯖꯤꯟꯕꯗꯨꯗꯤ ꯑꯃꯨꯛꯇꯪ ꯐꯖꯅ ꯑꯣꯠꯂꯒꯦ ꯌꯥꯔꯦ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯝ ꯉꯧꯒꯦ ꯌꯥꯔꯦ ꯊꯥꯎ ꯌꯥꯝꯅ ꯉꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯍꯪꯒꯥꯝ ꯊꯣꯡꯕꯅꯤꯅ ꯍꯪꯒꯥꯝꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯌꯥꯔꯦ ꯍꯪꯒꯥꯝ ꯍꯥꯞꯆꯟꯕꯒꯤ ꯑꯃꯨꯛꯇꯪ ꯃꯈꯥ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯦ ꯍꯪꯒꯥꯝꯁꯤ ꯌꯥꯔꯦ ꯁꯤꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯩ ꯄꯤꯛꯅ ꯂꯩꯊꯔ ꯊꯝꯒꯦ ꯉꯥꯛꯇꯪ ꯄꯠꯊꯍꯟꯒꯦ ꯁꯤ ꯃꯩ ꯊꯥꯒꯠꯂꯦ ꯊꯔꯣꯏ ꯉꯥꯛꯇꯪ ꯉꯧꯊꯣꯛꯀꯦ ꯎꯌꯥꯟꯁꯤ ꯊꯥꯡꯒꯠꯂꯦ ꯃꯩ ꯂꯩꯈꯠꯂꯦ ꯊꯔꯣꯏꯁꯦ ꯍꯥꯞꯆꯤꯜꯂꯒ ꯉꯥꯛꯇꯪ ꯉꯧꯊꯣꯛꯑꯒꯦ ꯊꯔꯣꯏ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯀꯗꯕꯅꯤ ꯊꯨꯝ ꯊꯥꯛꯑꯒ ꯃꯩ ꯄꯤꯛꯅ ꯂꯩꯊꯔꯒ ꯊꯔꯣꯏꯁꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯉꯧꯔꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯌꯥꯔꯅꯤ ꯍꯩꯗꯣꯛꯈ꯭ꯔꯒꯦ sida hidupnya. Untuk mahidi om. Ngam nung aja mahi hapsa lagi, are hana mahido.
ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯈꯔ ꯁꯪꯇꯛꯅ ꯆꯥꯒꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯍꯪꯒꯥꯝ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯌꯥꯔꯅꯤ ꯃꯍꯤ ꯍꯥꯞꯄꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯑꯃꯨꯛꯇꯪ ꯑꯣꯠꯈꯤꯒꯦ ꯊꯨꯝ ꯍꯥꯞꯆꯜꯂꯅꯤ ꯄꯨꯂꯞ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯈꯞꯄꯗ ꯅꯥꯀꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯑꯒꯦ ꯃꯃꯥꯏꯒ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯂꯣꯏ ꯀꯣꯠꯊꯣꯛꯑꯦ ꯑꯍꯥꯟꯕꯗ ꯂꯣꯏꯁꯜꯂꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯃꯩ ꯍꯧꯖꯤꯛ ꯏꯟꯈꯠꯂꯦ ꯂꯣꯏꯁꯜꯂꯅꯤ ꯏꯟꯈꯠꯂꯦ ꯌꯥꯝꯗꯤ ꯁꯥꯔꯦ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯊꯥꯎ ꯍꯩꯔꯒꯦ ꯊꯔꯣꯏꯁꯤ ꯃꯊꯦꯜ ꯑꯣꯏꯅ ꯈꯤꯇꯪ ꯊꯣꯡꯕꯅꯤꯗ ꯌꯥꯔꯦ ꯊꯥꯎ ꯌꯥꯝ ꯍꯩꯔꯦ ꯊꯣꯡꯕ ꯂꯣꯏꯁꯟꯈ꯭ꯔꯦ ꯊꯔꯣꯏ ꯊꯣꯡꯕ ꯑꯃꯨꯛ ꯍꯧꯔꯒꯦ ꯇꯦꯖꯄꯥꯠ ꯊꯥꯗꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯐꯗꯤꯒꯣꯝ ꯃꯈꯣꯛꯀ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯈꯣꯛꯀꯁꯨ ꯑꯗꯨꯝ ꯊꯥꯗꯒꯦ ꯈꯤꯇꯪ ꯊꯥꯗꯒꯦ ꯊꯥꯗꯔꯒꯦ ꯆꯅꯝꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯆꯅꯝ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯑꯣꯠꯈꯤꯒꯦ ꯃꯌꯥꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯊꯥꯛꯆꯜꯂꯒꯦ ꯑꯩꯁꯦ ꯃꯔꯨ ꯃꯔꯥꯡꯁꯦ ꯌꯥꯝ ꯊꯥꯛꯀꯟꯗꯦ ꯍꯩꯔꯤꯕꯣꯞꯁꯤ ꯊꯥꯛꯆꯜꯂꯒꯦ ꯃꯆꯨꯁꯨ ꯑꯗꯨꯝ ꯊꯥꯛꯆꯜꯍꯧꯔꯒꯦ ꯉꯥꯡꯍꯜꯂꯒꯦ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤ ꯍꯩꯖꯜꯂꯒꯦ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯄꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯔꯅꯤ ꯑꯃꯨꯛꯇꯪ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯍꯟꯕꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯄꯦ ꯊꯨꯝꯁꯨ ꯊꯥꯛꯍꯧꯔꯒꯦ ꯍꯣꯔꯦꯟ ꯊꯔꯣꯏꯗ ꯆꯪꯁꯟꯅꯅꯕꯗꯣ ꯁꯤ ꯁꯣꯏꯕꯨꯝꯁꯦ ꯍꯥꯞꯆꯜꯂꯒꯦ ꯊꯔꯣꯏꯁꯦ ꯌꯥꯝꯗꯕꯅꯤꯅ ꯌꯥꯝ ꯑꯃꯨꯛꯇꯪ ꯃꯈꯥ ꯅꯥꯎꯟꯒꯦ ꯊꯔꯣꯏꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯄꯨꯂꯞ ꯉꯧꯃꯤꯟꯅꯔꯒꯦ ꯑꯅꯤꯁꯦ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒꯦ ꯊꯔꯣꯏꯁꯤꯁꯨ ꯃꯈꯥꯗ ꯆꯪꯅꯅꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯂꯨ ꯍꯥꯞꯆꯟꯗꯣꯏꯅꯦ ꯑꯗꯨꯒ ꯁꯧꯒꯠꯍꯟꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯧꯈꯤꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯍꯤꯒ ꯂꯣꯏ ꯀꯪꯁꯤꯜꯂꯦ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯉꯧꯔꯦ ꯈꯔ ꯀꯨꯏꯅ ꯉꯧꯔꯦ ꯃꯍꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯑꯣꯏꯕ ꯁꯤꯒꯤ ꯑꯂꯨ ꯏꯔꯣꯟꯕꯁꯦ ꯑꯩꯅ ꯉꯥ ꯊꯥꯛꯆꯜꯂꯦ ꯏꯔꯣꯟꯕꯒꯨꯝꯕꯁꯦ ꯊꯔꯣꯏ ꯊꯣꯡꯕꯁꯤꯁꯨ ꯉꯥ ꯊꯥꯛꯆꯜꯂꯦ ꯁꯤꯗ ꯑꯣꯏꯅ ꯁꯤ ꯑꯂꯨ ꯍꯩꯖꯤꯟꯈꯤꯕꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯥꯞꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯣꯟꯈꯤꯗꯣꯏꯅꯤ ꯈꯤꯇꯪ ꯍꯥꯞꯈꯤꯒꯦ ꯌꯥꯔꯅꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯃꯣꯔꯣꯛꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯁꯣꯏꯖꯟꯒꯦꯅ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯔꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅꯤꯅ ꯌꯥꯔꯅꯤ ꯁꯤꯅ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯊꯥꯛꯆꯜꯂꯛꯑꯒꯦ ꯌꯥꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯎ ꯃꯣꯔꯣꯛꯀ ꯊꯥꯛꯄꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯈꯤꯒꯦ ꯊꯨꯝꯗꯤ ꯉꯁꯥꯏꯅ ꯉꯧꯕꯗ ꯊꯥꯛꯈ꯭ꯔꯦ ꯁꯤ ꯑꯃꯨꯛꯇꯪ ꯁꯧꯒꯠꯍꯜꯂꯒ ꯃꯨꯛꯊ꯭ꯔꯨꯕꯤ ꯊꯥꯛꯆꯜꯂꯅꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯅꯤ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯊꯥꯛꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯃꯌꯥꯏꯗ ꯊꯥꯗꯠꯀꯦ ꯇꯧꯕꯅꯦ ꯌꯥꯅꯤ ꯅꯨꯡꯁꯤꯕ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒꯦ ꯃꯩꯗ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯊꯦꯡꯍꯜꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯝ ꯄꯥꯏꯊꯣꯔꯛꯀꯗꯣꯏꯅꯦ ꯃꯍꯤꯁꯦ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯜꯍꯧꯔꯒꯦ ꯑꯗꯨꯒ ꯊꯥꯡꯅꯅꯕ ꯇꯧꯔꯒ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯏꯟꯖꯥꯡꯁꯦ ꯂꯣꯏꯁꯜꯂꯒꯦ
인장제 머리에 빵 탁기로 양도 좀 만남게 해가게 안두가 하고게 짝짱 넣어 떠오게 싹 rồi đấy 인장 하고게 지금 이거 많이 참 이거 다시 오까지 되면 맛이 영들이 해 để hấp ấy, bây giờ phải đi ngon thật để ô tiền trong uất là hấp cái ngang ta sủng nhau lại này ngang cái ta quật kia này bây giờ bà xin ạ mà không có cái thay về tự giáo đến cái tàu lên kì không làm mà nào có cái tàu nga cái tiền bạc cái thô là em sạc rồi đấy gì mà học thì tăng nhanh giờ ra kia không nung cha nó không cha vậy nè ngan rồi anh sẽ đi về lên đi ngan lấy về lên để ngan bây giờ hàng là ra rồi mình thành là ngắm thông mong cha kia hai đi hàng ngắm chứ mà hầu này ngắm thông hầu ấy cái thầu rồi chứ rồi bấm giá năm thằng trai rồi chụp tiêm hay dặn mấy em thật chi em hầu ngày xưa đi mà tao trái rồi sân giờ cái thời thống cho hầu đấy ngắm thông cho hầu đấy mà thằng video đã muốn nở xe